ꯃꯌꯥꯝ ꯕꯣꯍꯥꯟ ꯃꯃꯛꯇ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯁꯦꯅꯤꯟ ꯑꯁꯤꯅ ꯄꯤꯁꯥꯁꯅꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗ 80ꯒ 6 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯏꯄꯤꯁꯣꯗ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯥꯟ ꯍꯟꯗꯣꯛꯄ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯁꯦꯅꯤꯟ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯕꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯔꯣꯀꯤ ꯖꯨꯝꯕꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯗꯨꯅ ꯔꯥꯅꯤꯒ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯄꯕꯤꯇ꯭ꯔꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯔꯣꯀꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯔꯣꯀꯤꯕꯨ ꯊꯤꯕ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯒ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯀꯔꯤꯒꯤ ꯍꯥꯡꯂꯤꯕꯅꯣ ꯀꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣ ꯔꯣꯀꯤ ꯆꯠꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯔꯒ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯔꯣꯀꯤꯗꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯂꯝꯃꯤ ꯄꯕꯤꯇ꯭ꯔꯅꯁꯨ ꯔꯣꯀꯤ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯔꯣꯀꯤ ꯑꯩ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ ꯀꯔꯥꯏꯗ ꯆꯠꯂꯨꯔꯕꯒꯦ ꯑꯍꯤꯡꯁꯤꯗ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯅꯗꯤ ꯔꯣꯀꯤ ꯃꯃꯥꯏ ꯑꯁꯤꯗꯤ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯀꯤꯅ ꯒꯨꯍꯥ ꯃꯌꯥꯗ ꯔꯥꯅꯤꯒ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯨ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯄꯗ ꯕꯥꯏꯛ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯤ ꯑꯗꯨꯒ ꯔꯣꯀꯤꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗꯅ ꯅꯍꯥꯛ ꯒꯥꯔꯤ ꯑꯁꯤ ꯁꯦꯝꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯕꯕꯥꯅ ꯒꯥꯔꯤꯒꯤ ꯃꯈꯣꯟ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯕꯨ ꯅꯪꯅ ꯀꯤꯍꯜꯂꯦ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯕ꯭ꯔꯥ ꯆꯠꯂꯁꯤ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯔꯒ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯔꯣꯀꯤꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯦꯈꯥꯅ ꯕꯤꯗ꯭ꯌꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔꯗ ꯍꯥꯏꯈ꯭ꯔꯕ ꯍꯪꯂꯤ ꯕꯤꯗ꯭ꯌꯥꯅ ꯄꯕꯤꯇ꯭ꯔ ꯚꯥꯕꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯕꯗ ꯃꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯇꯝꯒ ꯐꯪꯗ꯭ꯔꯤ ꯔꯣꯀꯤ ꯕꯌꯥꯁꯨ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯎꯗ꯭ꯔꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯕꯨꯖꯤ ꯑꯁꯤ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯕꯨꯖꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯁꯨꯗꯥꯀꯔ ꯁꯣꯝꯅꯥ ꯍꯣꯏ ꯂꯥꯛꯇꯨꯅ ꯀꯔꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯕꯥꯕꯨꯖꯤꯕꯨ ꯀꯔꯤꯒꯤ ꯄꯨꯒꯦ ꯇꯧꯔꯤꯕꯅꯣ ꯍꯪꯂꯤ ꯁꯦꯈꯥꯅ ꯀꯩꯁꯨ ꯅꯠꯇꯦ ꯕꯕꯥ ꯗꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯁꯣꯝꯅꯥꯅ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯨ ꯅꯈꯣꯏ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯋꯥꯁꯛꯈꯤꯕ ꯑꯗꯣ ꯑꯍꯟꯁꯤꯡꯗ ꯀꯔꯤꯝꯇ ꯂꯣꯠꯂꯣ ꯍꯥꯏꯗꯨꯅ ꯕꯕ꯭ꯂꯤꯅ ꯃꯆꯥ ꯕꯤꯗ꯭ꯌꯥꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯏꯃꯥ ꯄꯟꯗꯤꯠꯖꯤꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇ꯭ꯔꯕꯁꯤꯡ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ ꯈꯪꯗꯣꯛꯅꯕ ꯌꯦꯡꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯌꯦꯡꯕꯅꯤ ꯁꯨꯗꯥꯀꯔꯅ ꯐꯔꯦꯅꯦ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯂꯕꯒꯦ ꯍꯪꯂꯤ ꯕꯤꯗ꯭ꯌꯥꯅ ꯃꯃꯥꯍꯣꯏꯗ ꯃꯩ ꯃꯨꯠꯈꯤꯕ ꯑꯃꯗꯤ ꯂꯩꯒꯤ ꯃꯆꯨ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯤ ꯕꯕ꯭ꯂꯤꯅ ꯀꯤꯅ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯔꯥꯅꯤꯅ ꯂꯥꯛꯇꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯄꯥꯈꯠꯂꯤꯕꯗꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯂꯝꯅꯗ꯭ꯔꯥ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯥꯛꯂꯤ ꯔꯥꯖ ꯐꯦꯃꯤꯂꯤ ꯅꯈꯣꯏꯗ ꯑꯩꯅ ꯁꯥꯟꯅꯕꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧꯔꯦ ꯍꯥꯏꯔꯒ ꯔꯥꯅꯤ ꯑꯁꯤ ꯁꯥꯔꯤꯀꯥ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯕꯕ꯭ꯂꯤꯅ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯄꯤꯁꯥꯁꯅꯤꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯗꯨꯗꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯕꯥꯕꯨꯖꯤꯅ ꯕꯤꯗ꯭ꯌꯥꯗ ꯄꯟꯗꯤꯠꯖꯤꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯒꯤ ꯃꯆꯨ ꯑꯣꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯍꯪꯂꯤ ꯕꯤꯗ꯭ꯌꯥꯅ ꯑꯣꯜꯂꯛꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯤꯀꯥꯅ ꯂꯩꯒꯤ ꯃꯆꯨ ꯑꯣꯜꯂꯛꯂꯤꯕꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯗ ꯄꯕꯤꯇ꯭ꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯔꯣꯀꯤꯅ ꯈꯪꯂꯝꯃꯤ ꯄꯕꯤꯇ꯭ꯔꯅ ꯔꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯔꯣꯀꯤ ꯑꯁꯤ ꯄꯥꯔꯨꯝꯗ ꯂꯩꯔꯝꯂꯦ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯥꯎꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯎꯍꯜꯂꯣ ꯉꯔꯥꯡꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯎꯗ꯭ꯔꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯔꯣꯀꯤꯗ ꯄꯥꯏꯒꯦ ꯇꯧꯕꯗ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯩꯅꯔꯤ ꯄꯕꯤꯇ꯭ꯔꯗꯤ ꯔꯣꯀꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯥ ꯀꯔꯤꯁꯨ ꯎꯖꯕꯗꯤ ꯅꯠꯆꯗꯦ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯔꯣꯀꯤ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯄꯕꯤꯇ꯭ꯔ ꯉꯛꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯕꯥꯕꯨꯖꯤꯅ ꯁꯥꯔꯤꯀꯥꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯝꯗꯧꯅꯅꯣ ꯂꯩꯒꯤ ꯃꯆꯨ ꯑꯣꯜꯂꯛꯄ ꯍꯥꯏꯕꯁꯤ ꯐꯠꯇ꯭ꯔꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯥꯛꯂꯤꯕꯅꯤ ꯅꯪꯅ ꯀꯝꯗꯧꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯁꯥꯔꯤꯀꯥꯅ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯉꯔꯥꯡ ꯄꯔꯐ꯭ꯌꯨꯝ ꯀꯥꯞꯄꯗ ꯄꯔꯐ꯭ꯌꯨꯝ ꯈꯔꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯕ ꯂꯩꯁꯤꯡꯗ ꯈꯔ ꯆꯣꯡꯈꯤ ꯑꯩꯅ ꯇꯥꯕꯗ ꯀꯦꯃꯤꯀꯦꯜ ꯑꯁꯤꯒ ꯃꯩꯒ ꯊꯦꯡꯅꯔꯕꯗꯤ ꯂꯩ ꯑꯗꯣ ꯃꯆꯨ ꯑꯣꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯏꯆꯦ ꯁꯦꯈꯥꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩ ꯑꯗꯨ ꯑꯩꯅ ꯉꯔꯥꯡ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯕꯗ ꯌꯥꯎꯈꯤꯕ ꯂꯩ ꯑꯗꯨꯅꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯩ ꯆꯥꯛꯇꯨꯅ ꯃꯆꯨ ꯑꯣꯜꯂꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝ ꯑꯍꯥꯟꯕꯗ ꯊꯣꯛꯈ꯭ꯔꯦ ꯄꯨꯖꯥ ꯇꯧꯔꯤꯉꯩꯗ ꯄꯔꯐ꯭ꯌꯨꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯤꯡ ꯑꯗꯣ ꯃꯩꯅ ꯂꯣꯏꯅꯃꯛ ꯆꯥꯛꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯏꯆꯦ ꯅꯈꯣꯏꯗ ꯉꯔꯥꯡ ꯍꯥꯏꯔꯝꯒꯗꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯕꯨ ꯄꯥꯈꯠꯍꯜꯂꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩ ꯄ꯭ꯔꯨꯞ ꯄꯤꯗꯨꯅ ꯇꯥꯛꯀꯦ ꯍꯥꯏꯔꯒ ꯆꯠꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯁꯣꯝꯅꯥꯅ ꯁꯥꯔꯤꯀꯥꯗ ꯅꯠꯇꯦ ꯌꯥꯔꯅꯤ ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯈꯟꯕꯒꯤꯅꯤ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯍꯣꯏ ꯁꯥꯔꯤꯀꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯝꯒꯅꯤ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯁꯦꯈꯥꯗ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯤꯕꯨ ꯀꯤꯍꯟꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯍꯥꯏꯔꯤ ꯕꯥꯕꯨꯖꯤꯅꯁꯨ ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤꯉꯩꯗ ꯑꯍꯟꯁꯤꯡꯗ ꯍꯪꯒꯗꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯏꯆꯝ ꯆꯝꯕ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯅꯗꯤ ꯁꯥꯔꯤꯀꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯁꯥꯔꯤꯀꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯔꯤ ꯑꯗꯨꯒ ꯁꯥꯔꯤꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯦꯠ ꯇꯧꯔ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯕꯤꯇ꯭ꯔꯅ ꯕꯕ꯭ꯂꯤꯗ ꯔꯣꯀꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯕꯕ꯭ꯂꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯒꯦ ꯈꯜꯂꯝꯂꯤꯕꯅꯤ ꯑꯌꯨꯛꯇꯒꯤ ꯎꯗ꯭ꯔꯤ ꯃꯥ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯈꯪꯗꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯑꯌꯨꯛꯇꯒꯤ ꯃꯥ ꯀꯔꯤꯁꯨ ꯆꯥꯈꯤꯗꯦ ꯕꯕ꯭ꯂꯤꯅ ꯅꯪ ꯑꯁꯣꯝꯅ ꯆꯠꯂꯒ ꯌꯦꯡꯂꯨꯔꯣ ꯑꯩꯁꯨ ꯁꯣꯝꯗ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ
Papitana Roki Pukra de Sakribazano Hina Kalinga, Makolama Tarakpadagi and Kalakpada, Roki si Matak Satuna Lady Basuri, Mastagi Papita Roki Manaka Lagame. Rokina on talk to Natanga Paiduna, Kariguma Hakpagum Tauri. Papitana Roki Ainangawari Sanabapami, Kariguma di Hayu, Nangatori Pacific Carino. Rokina Papitata, Namida to Usalohari, Papitana Karimaram Gino Hungry. Rokina Wayam Hanglano, Ain Harip Sikata Tawari. Mastagi Papitarasu, Mamina to Uslam, Aduga Roki Papitra Gimia the Lactuna, Papitra Kusada, Kudopa Masibirame, Peter Namina to Hek Pantropa, Roki Siam Uleramdre, Aduga Kudopasi Yang Laganogli, Aduga Kudopasi Fasi Hari, Aduga Muksu Kudopasi and Nanugi Larita Ukipagum Tauri Hari, Masisu Masiki Maram the Sweden Kanglangani, Adubungasi Masiki Fonase, Kolto Wasati, Masi Natana Kanamtana Masiki Maram the Kambangam Lohaina Sonjari. Somdana Bidia Sarika Girunda Lagi, Sarikana, I Sukangi Nang Sotana Lakani Haiba, I Sunang Bungaram Libani, Nangwanda Gihan, Hogodo Ribani Hari, Somdana Papitana Bidiabu Goduna Tirakli, Kudopasi, Maramda, Kangra Hangnabagi, Somdana Bidiana Sarikada, Kadino, Ingunda Gihan, Hogodo Ribani Hari Sibo, Nanga Miangi Manga, Kari, Oida Bangang Libano, Masigi Maramda, I Hangbalak Libani, Layado, Nangi Parfum Sab, the Swunki Balayado Nati, Aina Layado, Isana, Hik Luraga, Purak Balani, Kari Oida Bangang Libano Hangli, Sarikana, Hoxima Kanglagi Hari, Bra Hiraga, Nuktuna Sarika de Girani Ontrogli, Bidiana Pakana, Rani Nangwari Hari, Rani na Bidiagi Makuri Similaga Tangali, Bidiakan Lauri, Mana Lauri was Papitana Tari, Aduga Hari, Consina Sibidiagi Consini, Gesrum de Gilapani, Hina Soli. Somdana Rani na Bidiada Masinda Maiku Kamduna, Mixin Asta Langsin Kirami. Auji Bidiasi Mixin Asiki Manung the Fazin Duna Tankri, Bidiadi Tauribasida Angak Pahab the Ori. Ranina Sidi Hawuta Ngaribani, Mayam Nunamak Amamta Asuna Fazin Gadoribani, Papitana Susing Nadanaba, Masigi in a plant Kiama Taukribani, Bidia Nahak Fazana Yang Hari, Matamadu the Papitana Sarikabu Kauduna, Bidiamung the Labra Hari, Bidiasu Papitana Koripasitara Duna, Papitabu Kauduna Mabu Lotupina Bakana Lauzari. Ranina Bidiagi Kunzinas di Tabangam Laroi Papitra, I wonder Mika Masaksa Manana Oran Bagi Sakti Lady, Tabagas the Mating or a Kani Haraga, Mamilado, Asang Onduna, Mafamaster Linama Mahana Lakale, Linasi Rani Gimia the Lagli, Atuga, Ranina Kukapi, Makalami. Howzi Papitra Sidu Master Sanglapadi, Bidia Amadi, Sarika, Makoyani, Labor Sitangari, Bidiana Papitra, Pabi, Kari Tabak Lera Bagi Hangli. Papitana ay nga side gi nang bukawri base na kari kita tribun hangli hauji ledi ba bidia sidi linna bidia onduna bidia saatnu ledi bani adubu asingba bidia na di papitra bu kaujari adubu papitra na di taramti linno onba bidia asin hari sarikana ingonda phone de video yengan badagi ta da bani hari mastegi papitra na bidia bu puduna satkri sarikana noktuna amurani ontrople aduga hari ngasi numidang asida nakoi gi family punamak aina mingsin asida fazin gani aduga mapanda lehogdori ba asina nakoi ga masak manana oli ba asikhaktani aduga bidia hauji nangi saklo lori ba asidi papitra ga punna sakri nangdi khangni buduni bidia nakoi mayam lari makai papitra ki sakti ase yamna hengkali haiba aduga ikui kuidana papitra mathanda ngairani lari basing atai di aina loina ba fazlani bidia rani na hari bisi taraga nungaita ba akiba pokni Rani na kigunu bidia hauji na haging bataba loina ngamgani ngasi numidang asida aina yamna sauraba kariguma ama tauragani aigi game asida game sanagadoriba amadi sikar oigadoriba asisu yaugani adubu hobadi nangondagi han hauri nakoi kudimak mingsin asigi manungda matam pumbagi phajinduna thamgani haraga episode asisu matang asida losilli Mayang masih di episode asi matang asida losinjari aina episode asi patuk mantan soi kilan kiba mrisita nando boyar busu mayam ngapri mayam sini ansibun sibiduna support of you hajari faridu di miyam matangi episode mu kenrasi kasigidi kainarasi bye bye